Nongmagi chara tanduna lengoi pekpa chatluba Meitei khunjasing Kuki gi bomna panduna siramdaure. Hojik thokliba lan asina maram oiraga miyamna numit khudingi thengnariba awaba si kharada oirabasu koknaba haiduna nongmagi chara tanduna lengoi pekpa chatluba Meitei khunjasing Kuki gi chingtaktagi kaptharakpa bomna panduna siramdaure hairi. Loinana lengoi pekpada sijinaba tata trooper Kuki singna mai thanaba honabada Tangkhul singna Kalhoure hairi. Thaudu asi ngasi nungthil pung ama khara helakpa adwaida Tumurok amadi nongdam Tangkhul anigi lonaba lengoi pekphamda Meitei khunjasingna lengoi pektuna leiringaida Kuki singna bom yauna Nongmei Kapsinduna detek chatharakibani hairi. Lengoi pekpada sijinaba Meitei gi gari tata trooper sing mai thanaba honabada Tangkhul singna Kalhoure hairi. Thaudu asigi matangda pawse asina phangma pawgi matungina ngasi nungthil pung amaga minute 15 tarakpa adwaida Imphal East District ki manung chanba mafaudam stream gi Tumurok gi khunjasingna Tumurokta lengoi peklingaida masing yamlaba Kuki khulai paibasingna molham romdagi kumtharaglaga bom amadi nongmei round kya kapsilakhibani hairi. Maduda lengoi pektuna leramba Tumurok gi khunjasing mi painaduna thawai hingnaba jenarakhi. Kuki singaduna Tumurok phawbu kumtharaktuna Meitei singi lengoi hondoknaba gari tata amagi body amadi tire da Nongmei Kapsinduna gari sing adu mai thanaba honarakpadagi manak nakpada leiba nongdam Tangkhul khulgi khunjasing thoraktuna mafam asida gari mai thaba yaroi haina athingba pibadagi khoisaunaraba Kuki sing adu chinglomda kakhatki hairi. Tungda matam ikan kanadana Kuki sing aduna chingtaktagi nongmei round kya Tumurok Meitei khullomda kaptharakki hairi. Pawse ek phangbaga Imphal East District ki police commando gi team sing mafam aduda changsilaktuna yengsinbagi tabak chathari hairi. Sandel leirung tabida Meitei ama phuraga ayawba sel mullaba matungda gari thugairaga thadorakhre. Ngarang nungthil pung 5 makharum taba matamda Kaksing Laisakho Lekai thong parengda leiba Sandel amadi Kaksingda grocery item puthok pusin tawduna karbar tawba miyoi ama Sandel leirung tabi near KCC company godown mayada sakhangdaba khulai paiba miyoi mapanna faraba matungda miyoi asigi ayawba senpham lupa la amaga lising humudra lohore. Masida natana mahaki gari thugairaba matungda thadoragle hairi. Sakhangdaba singna phuraga sel munbi horaba miyoi asigi maming Nongmai Arjun Singh sahi 23 apokpa Nongmai Ram Prasad kawi miyoi asi Sandel lambu bazar thong manakta leiba travel nupi ama lobani. Hojik mahaki nupi asi masa wai sangdabadagi nupi mayamda leibani. Ngasi mahuksagum mahaki DI tata gari da grocery items sing puduna Sandel da tharuraba matungda mahaki nupi gi mayamda sangduna wari watai sanaramlaga Kaksing tamna lakpada Sandel leirung tabi near KCC company godown mayada hana ngaiduna leiramba sakhangdaba khulai paiba miyoi mapanna gari edu khamlaga mangondagi ayawba senpham lupa ama lising humudra munduna lauki aduga mahakpu phuba saibagi tabak chatharaga garigi mingshel thugairaga thadorakhibani. Pawasi langsai thauna Kaksingna phangbadagi langsai thauna gi thaumising sangsinduna nupa ase rescue tawduna hojik Kaksingda tekta kaidana thunglare hairi.